Dr. Manmohan Singh se matamduda 2012 da election karam matungda matamdugi Manipur gi the leaders singna Manipur gi issue Prime Minister unaba chatpada ahumlak ai isa yaujaki matam aduda khoida phaujaba ma adu ai paudum jage tawuni khoya mana di aku ina pamma le matungda aku ina oneng du laga aku ipu hawgalaga kholaga unabagi tanja se lawba ada aku ina unaba chatsaba kanda honorable Prime Minister oiramba Dr. Manmohan Singh di thongda lepaga khujur tawraga aku ina tawui mo tamana oina tawraga lengjan biyo mayam changjan biyo na aku du phatana receive taw tamjaniga we Bharat ki Prime Minister na the guest live politicians in the okwa aduga wasi ingna tamna hainin wasing si disturbance supi pidana bahai tai siam ahan babot kabase karga ani suba kadraba Manipur ki prajana kendra ki prajana nang shoi bidai bot kabane se haigadabni aduna ani suba bot se kana no honagadabni good advice ekoi da brand striking oiba adugi mathakta amaga mu hai yum sawakanda ground floor da leriba mi se siam Jackson ingai ni mi khuding mo kyanti hogala kunina kanawma minister kai kai se unajaba MLA manal chapa siam arubani adi honor to bidaba adu yamasi top magulla mana mi je adom nopet towa yaroi to bol so dum yani haiba yes na nopet torga da koi da pungning thawat chi wen kre so wa asi bo kaudri aduna mi ki personality magun sing cheloin ken abanga tani aduna wapung raji thamjabaga loina na Honorable Speaker sir, Honorable Speaker sana move to